सरकार की थबक खक्ता ngaiduna leibagi mahuta isana isabu thabak pijaduna wa culture semgatpada natana miyoi kya ama thabak piduna isagi oiba sinmitlon ama semgatpada maitai bori sabagi sinpham asinasu asauba lambi ama piri Manipur gumba industrially backward oiriba state amadadi asigumba small scale industry kya asina lamdam masigi selthum amadi sinmitlon semgatpada asauba thodang lori bori sabagi karbar asi hogdokpada asauba sempham sangde Subnatagi lupa lising ani hum khaktana karbar asi hogdokpa yai apik senfam kharana hogdokpa yariba karbar asi na ngasidi karbar asi bu tawjariba miyoi kayana yamna laina yumpuri masa masu kaya mai pakna semli ai salamong ni menaka devi akoi si thabak sure ise sei tranga mu pudi sure ise koi nempok sina hujik na thaina di nempoina sarambani moi mamoi tawda koi ni yahoraga kaino tawraga nempoina ke theng kagramina koina mahu silore de nempongna yole dum pochai se yolaga sina koina dum imong manung sijinaba maku mata ke ka koi sina loi puri ne de ijagi laik tambagi free nung ben bara doing toy ne basina aduna sina dum hona re da hoina budi tongan ba moi gi dum ngamja bu tawjaba koi gi oina di sina sinpham ne ba koi saulai na ne ba bori je sari se saulai je koi khappani dana aduga isingda ting doi ne ba nong ma jima duga nonga laga chamani maku je nei ani dana nei laga cham doi ne ba cham lo laga mu anga maku je loi chalang ra kan da lokhal le dana duga koi grinder da tak doi ne ba thaina di grinder da budi tak na ram de nung da sumban da suraga nung noin ta ame ba hojik ti grinder da tak na re ba dukan da koi ngasai gi machal maru marang mayam je ha pa kan da maina thitlaga sare Lamlamgi matung ina bori asi makhal kaya ama lei bori makhal khara palabada bori matum tabi bori apakpi agya bori amadi bori asoba hariba bori makhal sing asi lamdam asigi miyamna yamna pamna sanari laitin gi thabak thoram sing saksa haijana ba amadi atai atopa thabak thoram kaya da miyamna yamna pamna sijinari munba se haipet akoina phakpa yabai timing ji di minute manga 10 mukti dum changneba aduga pura munna kakna phawrakpagi di akoina si myam ja hapa loira kan pung ani ahum mukti changneba si kangna ba phawrakpada haidi si akoina nongbada ngasi je lupa lising am buthoga saba matamda lising am mukti dum chendongne aduna sina koi dum icha laik tamanba imungi aidi popang je bang marup yauksan ba dum loi ngamme ba dugi sin si akoi hujik si ngasi sari pose nongala pada dum pur damne ba adu horen dum moina paisa je koina thinja ba dum pira damne adu si sina dum kone adu dara hoi budi dum marak ta moi ngamja ba kai ka thabak budi tawja ba akoi gi sina dum eno tawre ba to sinpham paidre sinfamda asauba masa haiba leite ngasidi sinfam asigi mateng dagi miyoi kya ama yumpuba khaktanatana marek mahau thokpa punsi ama hingba ngamli Manipur gi oina bori sabagi thabak ase Imphal West ke Sagolban Sayang Thangjam Leirak amadi Imphal East ke oina Bamon Laikai da miyoi kyana mai pakna sathari ngasidi hairiba sinpham asina lairik laisu tamluraga thabak phangdaba miyoi kya amasu thabak piri aina laira ijidi sahi 10 mukta ngairi hanadi akoi inempo oina adum tawrame sigi sinphamse sigi sinphamsidagi adum akoi imungi chalaiba dagi imungi makup matai dagi isagi angangi kai ka adum sijanabadi adum sigi sinphamdina adum limpa khonai lamdam asigi senmilon chakothansi hairabadi afang ba thabak suba amadi sinphamda chawbo pikpa haibigi wakalon thadokpa tangai fade lenga ki maikai degisu angamba tembang pibiduna masana masabu thabak pijariba mioising asigi wa culture sengkatpagi tangai fadaba lei lamdam asida leiba mipung khunimak sarkarna thabak piba ise oithoktabani adubu sarkar gi thabak ngaiduna leibai muhutta isana isabo thabak pijaba haibasina khwaidagi afaba pambaini Manipur gi miyamna pamna chanariba maitai bori haiba bori sabagi khogi sinpham asisu ngasi masigi sinpham asina khogi isana isabo thau pijabagi achauba lambi ama ngasi di oirari hariba sinpham asi apikpa sinpham khara khaktana oirsu hodokpa yai lamdam asida mi masing hengalakpa iroinana thabak phangdabagi changsu adumak wangkhalagli isana isabu thabak pijaduna wa culture ama semkatpa sina lamdam asigi sinmit londa achauba contribution ama piri mato sumna suba nomba bu leptrabadi
ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯃꯥꯡ ꯊꯥꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯣꯛꯈꯠꯁꯤ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯁ ꯐ꯭ꯔꯤ ꯂꯣꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯕꯁꯤꯗꯥꯏꯖ ꯂꯣꯟꯁꯤꯡ ꯄꯤꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯃꯊꯧ ꯇꯥꯏ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯄꯣꯠꯁꯪꯕꯝ ꯁꯔꯠꯆꯟꯗ꯭ꯔꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯁꯔꯠ ꯑꯅꯧꯕꯝ ꯇꯣꯝ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ